Akasvani Imphal Ngangom Kiran pau pajari ahan badamarwe pau ZDU की टिकट बोट कर किबे MLA मंगा की डिस्क्वालिफिकेशन प्रोसीडिंग असी मणिपुर विधान सभा के अध्यक्ष की ट्राइब्यूनल द वाइल चथरगनी उमंग मरी लेनब पोलम सिंह सिंह परमिट पाइब ट्रांसपोर्टर सिंह दा अयत अपन पीदनब प्रिंसिपल चीफ कंजर्वेटर ऑफ फॉरेस्ट न हाइरी अमसुंग गृह मंत्री अमित शाह न हाइरी व्हाइट रिवोल्यूशन 2.0 ना लेबाक असिदा नुपी सिंह शक्ति पीबदा अमदी अंगांग सिंह द मसियोब चिंजाक निंथिन फंगन भवनबदा चाउन मतेंग ओइरगनी तरानिथुसुब मणिपुर विधान सभा मिखलदा जेडीयू की टिकट बोट करखिबा MLA मंगा की डिस्क्वालिफिकेशन प्रोसीडिंग की वायल ngasi मणिपुर विधान सभा के अध्यक्ष की ट्राइब्यूनल चथरगनी MLA सिंह अदुदी KS जॉयकिसन TS अरुण कुमार LM खौटे MD असप उदिन अमसुंग ngursanglu sanateni MLA सिंह असिबु भारत संविधान की 13 शेड्यूल की मखादा डिस्क्वालिफाइड तौगदबने हाइना हरेश्वर गोस्वामी M दोरेंद्रो अमसुंग L सुरजित न टोंगन केस तरेत थांगलखिबनी हारिबा केसिंग असगी प्रोसीडिंग असे पुंग 13 मखाइदा मणिपुर विधान सभा के स्पीकर की ट्राइब्यूनल चथगदबनी हिरम असगी मतंगदा मणिपुर लेजिस्लेटिव असेंबली की सेक्रेटरीना शेरोल अमा ठोकरे हानगी चीफ सेक्रेटरी अमसुंग जनता दल यूनाइटेड की वाइस प्रेसिडेंट ओ नबकिशोर की निंगथौखोंग वार्ड नंबर 7 दा लेबा युमदा सकंगदबसिंगना नोंमै राउंड मंगारोम कापसिलमले हाइदी अखोई पाउमिना हाई थौदोक अदु ngarang numidang pung mapulom tarakpada ida thokibani kanana kari maram gidamak nongmi kapsin bagi thong asi satharamano haiba khangmangamdri thodok thokpamda police laktuna yangsunki imung manungdagi fangu pawgi matung inna kanagumba lalhowlop natraga mioi amataga nungaina daba laite hari laibaki hojik oriba phim asida asiguma thong sing amu hana tawbiga no haina laikai dugi mioi sing na phongdorakli Imphal West की घरी अवांग लाइकाई दगी ngarang पुलिस न केवाई केल गी मियोई ओहम फारे पुलिस की पाउन हाई फारे मियोई सिंग दगी मैगजीन यावबा 9mm पिस्टल अमा मोबाइल फोन मंगा अमसुंग 4-wheeler vehicle अमा फागतले मखोई अहमक सेकमाय अमदि थांगमैबल एरिया दा मियामदगी नमदुना सेल खाइबरस जानबा मियोई सिंग हाइरी Principal Chief Conservator of Forest Anurag Baspai na hairi Forest amasung Wildlife ko mari lenaba pothok sing Security Force Customs amasung Airport Authority na check tawba matamda Forest Department ka ningthina pau paunuduna thabak tawminabagi tangai fadaba leire Imphal ngarang Sri Anurag na sabapati oiduna Security Force ki makok tongbulu singba singamadi mari lenaba bibak ki official sing yaungna pangtokiba mifam amada wafamasi phongdokibani mangna hai u yaungna forest ka mari lenaba polam sing puthok pusin tawbada Security Force sing na toina apanna pira haibagi wakat sing lakle sarkar na ayaba piba permit paiduna asiguma polam sing puthok pusin tawriba transporter sing da Security Force na maram chadana ayat apan pidanabasu Sri Baspai na khanghanki Mifamada Forest Department ki makok thongba officers sing Assam Rifles BSF Police Customs Airport Authority amasung Wildlife Crime Control Bureau singbagi mihut sing saruk yaki Hanakta Raja sida sabag sang amuk tapna hengalakli Raja ki Environment and Climate Change Directorate ki matung inna ngarang none jila da sabag sang Celsius degree 39.9 manga oiduna khwaidigi sab jila oiki Sorasanpur na Celsius degree 39.1 ama Imphal East amasung Kakching da Celsius degree 39 ki mathakta saki Imphal West na Celsius degree 39.9 mapan amasung Bishnupur amadi Senapati da Celsius degree 39 gi mathakta saki NEIS program की मखादा कामजोंग कक्सिंग नोने तमेंगलोंग अमसुंग उखरुल जिला की लौमी सिंगदा वैज्ञानिक ओइबा मओंगदा खोय योकपगी ट्रेनिंग प्रोग्राम अमा ngarang इरोय शमदा लैबा सेंट्रल एग्रीकल्चरल यूनिवर्सिटी दा पांगथोकरे ट्रेनिंग प्रोग्राम अदुदा खोयहि लोकपा अमसुंग खोयदा तागन बलेना तिना सिंगाक थोकपा लोइनाना सेंथोक लेना खोय लो बगी मत पांबे सिंगी मतंगदा अखंगहि सिंगना वा nganki Bengaluru की Bangalore Football Stadium the Sathariba Sub Junior Boys National Football Championship lisingani kunmari kunmanga gi match amada Manipur amasung Gawa ngasi nungtil pung 3 da sanaragani hojik phabuda Manipur na match 3 sanabada ahumak thoiduna Group B gi point table da makok ta leiri pau gi marak thatna atenu break ama Miam Gidamak Babina Hospital na tongan ba specialty kunda OPD haujare top specialist kuntra marigi expert consultation galoina na adong gi hakshil gi damag waningai leitre schedule amadi ahenba information gi damak 6909390666 natraga toll free number 180034538811 da call tawbirau latest update gi damak www.babinahospital.com amadi social media da follow tawbiu
Babina Hospital, where hope meets compassion. Tabiriba Pawasi Akaswani Imphal Kendra ki Corporation namasung Grihmantri Amit Shah na hairi White Revolution 2.0 na Laibak asida nupi singbu sakti pibada madi angang singda masiweba sinjak ningtina fanghana bohana bada chaw na mateng oregani. Mahaki Mantraloy singna numit chamani gi manungda pangtok kadaba thabak thorom singamari lenana New Delhi da ngarang pangtok pa jati thaki mifam amada wangang laduna Siri Sahan hai khongthang asina thabak hena piba organic kilo pathapu hena fagat anba masung Laibak lehau fahin bada su chaw na mateng oregani. Mahana hai Bharat asi Malayamda sangongi potok khwairi yamna puthok pulaibak kama oiri hairiba sector asida nupi singna masing yamna thabak tawri Gujarat khakta sangongi pothok ta lupa koti lising humpurom gi lalol itik tawri Uparashtrapati Jagadip Dhankar na hairi media singna lanai gi oiba wakhalon da sangsin bagi mohota jati amadi masig mari lena baloi sangsing hena sakut hanbagi hiram singda midyang changbagi tangai fadaba leire Parliament House ta ngarang Sangsad TV conclave ama hudokpagi thorom da wangang laduna Sri Dhankar na hai media na lebak asigi tongan opam sing da paikaliba sakut thorang gamari lena ba I pau sing phongbagi maikei da hen mityang changadabani thorom da saruk yaraduna Lok Sabha ge Adhyaksha Om Birla na hai Sangsad TV na Sangsad kamari lena ba I pau sing phongduna miyam da ganatantrik wakhalon hena sandok na bohana bada singthaningai oiraba thaudang yari Nongsu Bengal ki kha thangba zila singdi chawgi phim phasilaktabadagi rajya aduga Jharkhand ga tainaba opham singda numit humni chatok chasin tawba thingjinanaba Mukhyamantri Mamata Banerjee na khangan kre khongthang asina maram moiduna ngamkhei dalaiba check post sing thingjin kre potchai amadi passenger puba gari sing sian belap kre Nongchu Bengal gi Gangetik lamdam amasung Jharkhand da haukiba seol amarom nongkan chubudagi turel singi mai khudong tingai oiba thak kyore rajya sarkar amasung NDRF ki team singna mi kanba amasung tengbang pibagi thabak chathari Maragasida India Meteorological Department na ngasi Manipur yauna awang nong buklamdamda nong tagani hairi Bharat ki ngaksal gamari leno polam sing Ukraine da pi haina news agency Reuters na report torklibadu New Delhi na yakhidre mapanthor mantralogi masin chatpa misak Randhir Jaiswal na hai Reuters ki pawasi bhabna sajinba masung lana lamjingbu paw amani masina Bharat ki misang jungsinna bada yaudaba haiba fazaraba wakhlonbu manganaba hotnari ngasi phongba pawse singi maroi pawsingi dam hojik khetrimim Birosh leire Birosh Tagachari Kiran Sahi tara humdoi gi mamangda Rajya Sarkarna appointment pi khraba primary teacher lising amaga chamri kulhumdoi khanbagi result amukhana lauthokadabani haina Supreme Court na khangan khiba amasung JDU dagi BJP on kiba MLA manga gi disqualification proceeding ngasi chathargani haba pausing asi huelan pau gi ahanba lamai da phongli poknafam pauche da social media da wa phongdok luba gi phananaba hotnariba mioi ama interim pre-arrest bail pi kre haina ahanba lamai da phongli Sangai Express Manipuri da Imphal da dengina kanna landarakle anaba masing hengalakle haiba pau amasung pause asigi English edition dana dengina nabadagi kesamthong elangbam lekaida mioi ama lekhidre prajan miyamna fogging tawnaba khorang na ngainari haiba headlines ngainari haina headlines tawna phongli sana lebak pauche da solid waste plant ta phata haudi kilogram lising ama thadabada lupa chahumga yankai lore amot pa toina khomba ngamlaktabana Imphal gi mafum kayada phata haudi na thalle amasung AK Misrana Dimapur gi Hebron da IM gi luchingba muiva unaduna wa khana kre haiba pau sing asi ahanba amasung anishuba headline story pau asi Tamenglong Times tasu Tamenglong da phongba pauche Ganfiu Mail da su phongli Churachandpur da SSC gi exam center kakhibadagi kukijo candidate sing pung kungani panchupna list chinglambi da ahing tumda makai Mizoram da chatuna exam Thanakre haiba pau asina Manipur News ki ahanba headline story HL Express ta nauna lakpa CRPF singi barrack sing ayamba saba losilakle laibasu haure haina CM Biren na phongdokhiba wafamna ahanba lamai da phongli Naharol gi thaudang da kapwa gi thaudokta laikhidraba Naurem Sanjita gi hakchang loduna mathong mong pangthokre haiba pau asi ahanba lamai da phongli Security Force na Imphal East Jilla gi bongjang amasung itam khul manakta kilogram kunganipan henna lumba IED amasung atopak Kuchu Kulai Singh Phagat Pangam Khiba Pau Ngam Khibai Pau People's Chronicle Amasung Imphal Free Press ta ahan balamai da phongli Kokomi Amasung UCM na Kuki Taba Indo-Myanmar border area singda sambal khabagi thabak panduna lairiba asi yaningda ba phongdok khibagi pau amasung Nagaland gi oting da army na micham kaya hat khiba yauba
हाइबगी सुप्रीम कोर्ट चथरक्लिबा क्रिमिनल प्रोसीडिंग कखिबबु नागा होहोना पेंदब फोंदोरक्ली हाइबा पाउसिंग असि तमेंगलोंग टाइम्स द फोंगली किरण थागचरी बिरोश अरोइबद मरुवे पाउ अमहन्ना जेडीयू की टिकेट बोट कारखिबा एमएलए मंगा की डिस्क्वालिफिकेशन प्रोसीडिंग असि मणिपुर विधानसभा की अध्यक्ष की ट्राइब्यूनल द वायल सथरगनी उमंग मरी लेनो पलम सिंगा सिंग परमिट पाइब ट्रांसपोर्टर सिंग द अयरपन पीदनबा प्रिंसिपल चीफ कंजर्वेटर ऑफ फॉरेस्ट न हाइरी अमसुंग गृह मंत्री अमित शाह न हाइरी व्हाइट रिवोल्यूशन 2.0 न लेबाक असिद नुपी सिंगु शक्ति पीबदा चाउन मतेंग ओइरगनी पाउ लोइजरे।